Manipur top channel gi maikei digi maroi bi I pauk sing miyam na thamjagi hanbada kangla paw digi lakusaraga masagi maramdam kannana ba tholak liba khulngak pasing general amnesty lakthok tu mausagi punsida hanjin hangadabani wai sursandra hanagi MLA retired IS yengkhom sursandra na haikre maning halaga saliba Manipur bu matik mangalaiba Manipuram ohenana ba MLA sing na kano hona basangi lenga na soibadigi masagi maramdam kannana tholakhiba khulngak pasing general amnesty lakthok tu mausagi punsida hanjin hangadabani pawmi kharaga unabada yengkhom sursendrana MLA singna pairamba lenga aduna makhoi masial wakhal manadabadagi lenga uthairaga PR thamduna suspended animation na thamduna oirakliba phibamasi aikoina ohenbani haibasi MLA singna khantaba matam oide lusingba ma oirabadi kendra gi miyam adugi oigadabani Chief Minister ama oirabadi opposition MLA phaw yauna MLA punamaki Chief Minister oiduna sikon na kon basangi CM oirabadi punamapu sikon na konduna yamna mapangol kan balenga mo hengadabani lenga klairingai da kangpokpi amadi susampur yauna mafam kya da tawning batawbada phaba ngamdraga PR lakpaga kangpokpi da nomai pairaga football sanabasing fogatpa khulai phagatpa tawribasing sikari ngamlamdabano Hausu Manipur gi tuan ba thau kya paiduna laglaba Chief Secretary PK Singhana ngasi satkani taramba Kuki singi rele phawba wari sanaduna satlandaba kya si ubuda ahong bakhrati lakani khali hausu oiriba phiba masidadi lusingba makhanduna aphaba lenga amal lehen tangai phadi sakuri khaktigi khallaga leibigano laiba ki su khanbiyo thoklibi irang asida lenga amal leibigi mathau pangthokidabana masagi maramda miyam kannana ba tholakliba khulngak pasingasina ngasi phawba state amadi central forcing da khut thakiba leiti makhoi bu mausagi punsida hanjin hanba general amnesty lakthokuna makhoi gi leiriba casing close auction tai haikhenasu pausna makhatana phungdurakli Amaromdana sahi nauribi nupi masa ma izat manghalamli sianaba mapa masa police na Phagatkhre sahi nauribi nupi masa ma izat manghalambagi matangda laikai tu leiba mapa masa ni police na Phagatkhre loidana mapa adudi maral leramdabadagi thadokhibaga loidana masa nupa aduna masagi maral yazabadagi court putholaba matung numit mari ni police custody rima lakthakre thaudo Imphal West district ki manung sanba pasoi police na konba mafam amada thokibani Police na phaduna police custody da rima laukthakhraba miyoi dudi songtham soba sai nifu apokpa saitia kawi nupi masa aduna police to wakathibagi matungin nadi mamang sai gi October thada songtham soba amadi apokpa mapa CI Satya sai marfu laikai thumaktara leiminabi nupi masa ama nupi oibigi izat manganbigi thaudo dugi matangda matam sangna haidoktuna leirakhibaga loidana nupi masa adu leita lairana maram oiraga Imphal West ki mafam amada hangba nupi singi home amada mamang sahi gi December thadagi leirakhibani adubu ningamdana masada thokiba thaudo adu tha sigi taragomdai nupi masa aduna lithorakpadagi khangnarakibani thaudo adu thokraba matung nupi masa adu medical examination tawkhibaga loidana child welfare sinakhre madugi matung tha sigi taraga tarukta Imphal West police ki team amana nupi masa adu Phagatkhre adubu mapa adudi maral leramdabadagi thadokhi adubu masa nupa adudi masana maral yazakhibaga loinana CJM Imphal West ki court ta ngarang putholaba matung numit mari ni police custody da remand pikhibani hainisu pausida makhatana phongdorakli amaromda Bari Sharma da ki halakhre BJYM gi hanigi president Manohar Maryum Bari Sharma na XCM N Berena makpu care hatnabo honaki irang asisu N Berena thokwan bani haiba wafam maira pai bising phungdokhibadu social media da viral oirakraba matung Bari Sharma masada hatkani haina ki halakhre haina Bari Sharma masana di Hindu da report tawrakre di Hindu pauksi gi report adu gi matungina Bari Sharma na hai metai community singi maikai kya digi makpu hatkani haina ki halakpa leire Hiramasi matana police ta FIR ama file tawna ba thorang tawri maki meke digi police ta protection pibi na ba mahakna care haijakhrabasu hauju phawbi oina police na makpu protection ama ta pirak leitri hainasu makna phongdokhi amaromdana PAPPM na governor da member na pisingkhre People's Alliance for Peace and Progressive Manipur PAPPM gi president M Bobby Mitai na khuyek piduna ngasi Manipur gi governor da Manipur na mahok sagi punsit tangdu leitaba laknaba action lokhat piu haib yauna tongan hiramanga yawa buarol gi memorandum ama pisingkhre PAPPM na governor da pisinkiba memorandum asida palliba marueba wafam singdi Manipur da leiriba
indigenous singbu muthatnaba honnarakliba haurakpam thangdoktuna inner light permissive step ningthina sanhanduna mite amasung Kuki ani gi marakta thokliba irang luisinbiu illegal migrants sing masa khangdoknaba mechanism puthokbiu poppy pambi thaba amasung drug trafficking thingnaba honabiu state asigi protected amati reserve forest ki lam ngangnaba action lokhatbiu haibaga loinana mitai community na atopa community ga nungsi sana hingba pami masida lengana thamoi singna thabak lokhatbiu haiba wafam sing member na masida pali Amaramdana BJP ki central leader singna thubura Manipur ki minister haptuna political issue si lusinanaba honagadabani mainya May ahum English nga kungo humdoidigi lamdam asida tholakliba irang asigi waroisin puraktringai CM Biren pham thadokraba matung PR thamjilakpadigi irang asigi maikei kadomda satkhigedagi haibasi miyamgi asobu wahanga moire hauji oirakliba phibam asida BJP central leader singna athubuda Manipur chief minister ama hapnabigi thaudang lokotuna oirakliba political issue amadi lamdam asigi irang asigi waroisin purakna bohonagadabani haina former MP Dr. Thoksom Mainia na fongdokhre Wapamasi ngasi nungtil langjing asawbuda leiba oles hongi tare suba mapok numit thoramda athoba mithunglen oine sarugyakiba Dr. Thoksom Mainia na fongdokibani mangna makhata na hai aikhogi iramdam iraibasi kaidanabagi damak BJP central government lokat phamthokpa thabak sing lokat pigadabani kariguma minister hapa ngamdabigi phibamda laglagadi lamdam sigi miyam amadi BJP government gi marakta hena sawo muknaba thawdok kya su lakpi haiki Kumza English nga taraga mapan February taraga nipanda MP local area development scheme gi makhata Dr. Thoksom Mainia na sangaduna miyam na sinabiramba all as home langjing asobagi tare suba mapok numit thoramaduda Dr. Mainia na athoiba mithungle home asigi chief advisor RK Maipaksna na thorama pu oina sarugyaki ngasigi thoramadu the former chairperson Dr. RK Nayansanana home gi advisor Dr. TM Rajan Ayang mana puna president member oina sarugyaki thauram gi manungsana home asigi leiriba imai bill singda home gi mekedi asama khudol tamdun ikai kumnabusu utkhi haina pawusida makhatana fongdorakli Makasa tharakpana panam pauksi eri topa maruiba paukrana United Kuki National Army ki finance secretary fari masana Masabu KCP KK NGANBA ki Chairmen haijaba miyoi police ta fari Susampudi yamlaba sel nongmai maru amadi drug kona na miyoi ma fari Panam pauksi eri state asida PR lakraba matung security force ki mekedi ki khulai paibu Lalhouba yaona miyoi kya phaba punma sathaba nomi hengalakli Haukiba pung nifuga nipan gi romasida tuan tuan laholo ki miyoi tara hena Phagatkhre loinana drug mari leinana miyoi kya su fogat pangamkhre Manipur police amasum Assam Rifles ki apunba kangbu amana Chuchampur district ki Kaprang area da Lalhouba khre leiri haibigi intelligence ki pau phangbadi gi haukiba February taraga tarukta mafamadu da question duna thi humbi ki thabak sathabada United Kuki National Army UKNA gi kedar ama nongmai ga kona na phaba ngam haidi Faraba miyoi United National Kuki Army UKNA gi finance secretary na haiba khang mangam bagaloina mangonda gi AK-47 rifle ama maru ka kona na fogat pangam la haidi makhata na wahang pong chathabada ma ki yumda gi point 315 gi rifle ama masum country made single barrel rifle ama fogat pangam la haidi mak mari leina ba police station na nongmai gi kona na sinakhi bagaloina ba ki matada case ma lakhot la haidi Nakalamaromna Chuchampur district ki Kaprang village ta leiba Sangai University manakta gi security force na miyoema yamlaba sel drug amane nongoi maru singa kona na phare paw gi matung ina Kaprang village ki Sangai University ki manakta security force na mahuksagum asat awok check tawbada chaka mari panba gari ama singnagai oiba lakpadigi khamlaga check tokhi gari tharokliba miyoedu wohong pong tawbada Kangpokpi district ki Kangsup Pajangkuldagi Lamkhogin Dimgel Kowa miyoi amani haiba khamangki makhatana sek tawbada sel oina lupa lakh kunthraga mariga point 2 showcase ani the yoramba brown sugar gram kunga mari mobile phone ohum Aadhaar card PAN card voter ID amadi kap yariba nongoi maru round ama phangmangam khiyari Faraba miyoi amadi mangondagi phangkiba polam singa kona na mari leinaba police station sinakiba galoina masiga mari leinana police na case malakotuna makhatana thigatpagi thabak sathaba hore haidi Amaromda masana Masabu KCP KK NGANBA ki Chairmen ni haijaba miyoi ama yaona party asigi kedar ni haijaba miyoi ni police na fari faraba miyoi dudi KCP KK NGANBA ki Chairmen Songtham Manglem Jau Maitai Allies KK NGANBA Allies
Kanglei Khonba Nganba Seikhumdra Madi Party Sigi Kedar Ni Haijaba Laishram Manglemba Sayang Hagetaret Langol Ningthau Laikai Ni Haidi Nakalamoramda Manipur Police Ki Kangbu Manangarang RPF PLA Gi Kedaram Fare Hari Faraba Miyoi du Imphal East Ki Khongman Mangjil Zone 1 Digi Samrai Latpam Bipin Sharma Kauba Miyoi Mani Mak Puwahong Pong Tawbada Luki Mingda Miyamna Shell Khaibagi Thabakta Mak Sena Heba Khangmangamle Haidinisu Pausda Makhatana Fongdorakli Amaramdana Indian Army na Phagatkhre Thiba Khangkidaba Miyoi Kunga Marigi Asumbu Wel Fangalu Phidam Kumza English Singamag Samapan Marfudagi Kumza English Singaniga Taragani Thupawgi Manung the Indian Army na Phagatkhre Matung Thiba Khangkidraba Miyoi Kunga Marigi Asumbu Wel Fangana Buhanabada Taudang Lobinaba Families of the Involuntary Disappearance Association Manipur Freedom na Manipur ki Governor Madisip Secretary the Takshilakli Freedom na Thadurak Pasiolmada Government of India na Manipur Ahan Boy na Armed Forces Special Power Act Apaswa 1958 Thamlakbaga Ahan Boy na Kumza English nga magsamapan ga Marfugi September kun gomdoida Indian Army ki taraga mga subject ki Army na Imphal East ki Pebia Pandit Thongzu amasum Khongman basi khongdagi thoksum Lokhendro amasum Kanguzap Loken nibu phadra pukhra ngasi phawbu thiba khangkhidraba matung kumza English singani ka taraga ni thui phawgi manungla punna miyoi kunga mari Indian Army na phakhra ngasi phawwa thiba khangdana lairi ngasi phawbada miyoi kunga mari sigi manung imung manungna masa amadi mapureba mangkhiba sigi ningamdaba dumak sagona duna leibaga loinana masigi asumu wel phangdana lairi maram asina miyoi kunga mari mangkhiba siga mari lainana thikat khibagi mapung phaba report pirangna madi kari maram gi ngasi phawba masigi asumu wel imung manung singda phangandana lairibano haibigi matangda governor amadi chief secretary na Manipur government ki home department da phawna biyu case ngasigi matangna tha taruk ki manungda mapung phana thijinna retired justice amana lusingba civil society organization singamadi imung manungi miyoi singyaw independent and impartial investigation team amalikatyo kumza English nga magasamapan ga Marfugi September kun ko humdoidi kumza English nga ni taraga ni phawgi manungda Indian Army na Phagatkhre nga si phawbu thiba khangkidraba miyoi singa si sapsana kanana Karamba Army Battalion ki personal singna manghan khibano haibagi list piraknaba Union Home Ministry amadi Defense Ministry ka phawna binabasu Governor amadi Sub Secretary ki puning singsilapga loinana UN Human Rights Council Geneva ki Working Group of Enforced Disappearance ki expert members singa phawna biduna asum well fangnaba makoidagi technical suggestion pibinaba madi mating pibinaba hona biu amadi miyoi kunga mari sibu thiba khan kidaba thawdok to senaba sing dandi pibiduna imung manungi miyoi singa asum well fangan binaba su governor amadi secretary da takshilakli Loisilak po na tendak papawamana Manipur imana President Murmu gi puning singsilakli sayani phajilak laba lana si athuba matamda loisindu na mahuksagi punsida hanjin hanbaga loinana relief camp na sangjafam lawduna leiriba internally displaced persons sing athuba matamda masa masagi mayumda hanjin hananaba thabak lokhatpiu haina Manipur imana President Draupadi Murmu gi puning singsilakli Tedana sumna miyam na thamjaram gi duga hausiku winati miyam paus matang ase lusinjarage mas miyam puna nawa update ngaminasi